United States ki Missouri da skydiving plane ama Pokhaibada plane adu da tongba mioi tarani thoi Leikhidre hairi thodok adu ka mari leinana batch Country Emergency Management Agency ki Director Dennis Jacobs na hai Laibak thiba thodok adu Kansas City dagi kharom da kilometer marifutara mangarom chatlaga leiba Balta Memorial Airport ta thokibani local media report singi matungina private plane adu pilot amana skydiver taramathoi puduna airport asidagi ayuki pung taramathoi makhairom tabada paikhalakibani adubu maram khangdana plane adu mamai leiraga amuk halaki laibak thibadi plane adu highway amagi manakta tashinduna Pokhaibadagi pilot yauna skydiver sing adu lekhidabani Kansas City da FIFA World Cup lisingadi kunga ki match kaya sanari basigi yenglaga Sheriff Chad Anderson hai hauzik faubada thodok asigi matangda terrorism natraga crime ga mari lainaba amata thengnaba leitri thodok asi accident oiramgani haibagi achet pathajaba lei haina mahangna phongdokhi